Laimakong Army Camp manungda thabak suba mitay contractor ama camp asigi gate number 3 dagi kuki militant sing na namduna pharaga puna bohnaram lay. May ahum dagi kuki zo narco militant sing na Manipur dagi tongan ba administration pigadabani haibagi demanda mitay sing da onsin duna satharagli ba tamthiraba lanase ngasi nong manini asida khara patharaglabra haibagi wahang hangnaraglingay gi sairakta Laimakong da laiba Army Camp manungda thabak suba contractor mitay ama camp asigi gate number 3 da sangnanaba entry tawringayda kuki militant sing na namduna pharaga punana bohnarambadagi samnada nanthok hore thawdok asi ngarang nungthil pung 4 minute 30 rom tarakpada thokibane kuki militant singi makuttagi tekta kaidana nanthok horaba miyoy asigi mameng nongthongbam thoiba sahi hompuga mathoi apokpa en yaima kawe Army Camp asiga kilometer amaromda maklapna leiriba kanto saval dagi ne ngarangi thawdok asigi matangda mahakna pause asida hai Laimakong Army Camp manungda tongan ba thabak macha sing contract waina lawduna suriba contractor singge Association Laimakong MES Military Engineering Service Contractors Association gisu mahak hawjik advisor oiribane aduga mahak masamaksu Military Engineering Service ke manungsan ba thabak sing contract waina lawduna suragliba Army Camp asigi makok thongbo authority singna approve tawraba contractor amane hawjik mahak camp asigi manungda repairing work yauna camp manungda leiba helipad ka mari leinaba 27 RNO haina khangnaba mafam amage yum macha ama sabagi thabak tawrakpane thabak asigi estimated cost na lupa lakh 10 romdani haike thabak asi ayamba saruk loisilaklabaso mapung phana loisindrabadi phangpham thokliba sel sing phangba yadabana loisinaba kana honarakibane masigi damak yum sabagi thabak suriba mistri sing na hairakpadage ngarang mahaki machanupagi nauna leiba aduga registration tawnabagi process tawriba ngauba machuge Tata Magic amada nung laingoi cement amade thabak subada changba atai masaksing yauna ising phawba hondo honjin tawrubane yum sabada changba polam sing ase Tata Magic asida haptuna ahumlak mayumdagi honjinduna thabak mafamda thadarba matung cement bag ani khaka nung kharaga watkani haina mistri sing na hairakpadage marirak suboina polam sing asi thinba chalubane handaki kanglup maselgi lan thorokpadage Laimakong Army Camp gi authority sing amasung camp asigi akoibada leiba khulsinggi chief singna yanabagi matungina camp manungda thabak suriba miyoy sing amasung contractor sing asigi chathok chasin gi thabak ase Laimakong Army Camp gi main road ta tawbagi mahutta camp asigi saruk ama oina leideba ex servicemen colony romda oina chathok chasin tawnaba hairakpadage ngarang su mahak hairiba lambi asomda chatuna Army Camp manungda thabak suriba mistri singge manakta na potsai sing ase thillubane adubu camp asigi manungda changsinbada ahanba amasung anisuba checkpost santri point singda lairamba army personnel singna de mahak pusak khangbaga loinana manungda changbagi ayaba pirakhi adubu ahum suba checkpost santri point da changnanaba gari khamduna entry tawnaba honaringaida gari macha amada lakhiba makokta phi amuba yatpa combat dress setpa kuki militant anina mahakpo khamlakhe makhoina mangonda nahak mitai natra haina hanglakpadage mahakna su mitai ni haina khomkhe masidagi kuki militant aduna mitai oiraga karige kuki gi area da changlaklibano aikhoina nakoi gi area da changba oirabade aikoi bu hatkhragani haibana chingba akanba wafam sing phongdoroki haina su paudam lakhe nongmai achobadi pairaktraga su furit manungda nongmai macha amamam yepagi mawong manba kuki militant aniduna matungda su Army Camp manungda thabak subage sangthok changsin tawge hairabade permission ama aikhoidagi lawgadabane masi lawnanaba nahakna puragliba gari ase mafam asida thamlamlo nahakti aikhoigi office ta permission lawnanaba chatsi haiduna akanba mawongda taksilaki haire kuki militant anigi wafam aduda Army Camp asigi authority na ayaba piba contractor amani haina mahakna hanjin saktakpaga loinana camp manungda suriba thabak singidamak mathau taba polam sing purakpane masida nakoigi ayaba lawbagi mathau tade mafam asibu nakoigi lamni haiduna hairakpasu yaroi haibana singba wafam sing khumduna akanba mawongda awai akhum tawnakhe kuki militant aniduga mahaka chinda paudana duna awai akhum tawnabada gate number 3 gi post aduda leiramkhiba commander ama yauna army personnel anigi maikidagi kuki militant sing aduda karigumba wafam amata haikhide adubu nakal anigi marakta kanna ngangna sangnarakpadage mathak thongbo officer singda pau pikhe loinana mafam adumakta da army gi full colonel ama yauna makok thongbo official sing thomjinarakhe tanja aduda kuki militant aniduna so makoi gi kangbuga su pau phaunakhe adubu army officer yauna personnel kaya lakpadage kuki militant anidugi khongpham khara handokhe loinana
Army officer amana makoigi junior engineer amada mahak pusinaduna mahakna puragliba thabak subagi polamsing asi manungda pusinduna thahanaba amasung masigi matungda mahakpo asoy angam thokloidaba mafam tana punanaba pautak pikhe mahakna makata na Army makok thongbo official singna pautak pibadage mahakna purakiba cement bag ani amasung nungsing ado ke manungda leiba thabak sufamda thadaramlaba matungda junior engineer aduna mahakpo kanto sabaldagi pulista ASI oiba miyoy amage yum manak fawba thinbirakhe yum yauraba matungda sekmaigi OC amasung leikaigi miyoy kaya laktuna ngarang mangonda koki militant singna satharakiba thawong sing adugi matangda mariksumna wari sanaki ainasu pausi asida makata na phongdorokhe